CM koi ngarang nan thoki ba ha tare koi CM na church ki leader sing una kre amadi kambopi amasung senapati chanaba akoi thorang tawri koi oja tha sigi trom doida thoki ba kot jim amadi kotlen ani gi marakta leiba koi gi 0 point haina ju khangnari bisida mkoi masak khangdaba kulai faiba sing nei embu sathar khibada koi church ki leader ahum ha khibagi matang da koi hojik kuki amasung naga ani gi marakta frup amana amagi mi sing fajelaga thamba amadi masigi church ki koi gi haiba tare church ki team ani asi koi gi jumnam chief minister review ba ko chief minister jumnam khemchana su koi unakiba so koi le luchingba amadi civil society sing organization sing su koi unakre ja masigi matang da unari basi wari sina conclusion porpa ngangba ribra amadi frup ani gi marakta hojiksi amu mi fajelaga thambaga koi threaten tawba amadi nongnini fajelaga um thadokpa masina chingba ambush jaga sida thoklaiba irang asi koi gi kanglu furupta bhag men tanarakta ba haiba tare masida koi CM na church ki leader sing una kiba mari tongan ba CSO sing una kiba masina peace por pangam godori bra natraga masida mahana chatgadori ba senapati amadi koi kampokpi da su koi chatkani hai bisina mu makoi una ba chatgadori bra ja masi kemak yamna koi gi peace por pangam godori bono maitai ku ki furup torom ba da gi tongan ma naga ku ki amu tokonarakpa si manipur jira koi tangdu laita ba si nomo nomo hanjala kadra na mayam so sagat pa wakan amani adubu madugi ona taina barom da hujik lai bisi kanglu furup ani da mu onjan na piphom su lai masina mu parja dong kyamuk yamna awa pi bano masina sanaga dori ba wari jina kyamuk yamna tangdu laita ba por ka dori no jam si kamani ing bining ba ya so kanani hujiri technology ba kwali ki wa ba situation aduni me thi ka koi kana wena ko magi phol moina aduna asiem mo we gi magi tahum to pani magi hona wa ha bisi adu bu asiem ba reality amata di ko ai koina uri bisi ngasi phobda so far activities of the government se the leader of the kana se house hai batare sigi kana se akoi condolence phongthokpaga aduga kan exgratia pibaga sina kwai masing yam nu male aine sum hantaki telo matam sida mi chamani yata ko lakma matam sida sirakan da hekta awa phongthokpa aduga madugi nokte exgratia lokthokpa ngarang ngasi sum lokthokpa yarang dong mali ko sigi kana train sima yam thona akhoi yenganingi sima phajadeng khali the highway sing sat pe yare ko le na ha sat limni ko o susanpur di sakidra mane ko sigi leiba mayam sing asida ngasai yamna kana sensitive oiba hagi hujik leiba government se karino hujik leiba CM sine karino ha bisida ikuna something different ma khena oigedong ne bara keso but the CM in conflict situation or CM in unrest or government in emergency ko yam emergency situation ma leiba government yam emergency situation unrest oiba CM ni haiba aduna hujik oiba CM se something it should be different from the previous and the upcoming lakadoriba kana CM oiba mayam singa sidagi hujik oiba CM sina kwaidigi oina daita sawi habani kana rakeso aina thamningi se aduna lambi gi thongi adugi thabagi ingangi adugi potugi priority se piba matamda kan emergency ne ising de irang naringai matam amada irang nariba mi du sor hona balakna balakoi palakna ba ising lokthok palakna ba haiba magi relevancy de thabak tawdana atopada afa sabadi yaroi haibani da ada angang adu do samana ising de tariba angang duna ising de taringe sona ka doctor kausiel lerega di natraga even adu bug do mari khara bolani adu suna natabi atopa kana hingon subagi thabak atei thabak taw lerega di yaroi haibani da aduna emergency situation amada aduga leriba phibam ama kana gi tangdu leitar phibam amada leikan ihan han bada peace porapane ba peace program ki lambi makan kaya gi kana sidi makang dana masiba khabar da phongdo kada bani taw da bani unnaga da bani amu athok thok kan da leader sing unaba ko nataba ngasi chu unaga da bani hayi unaga da mi tha ga da bani cs mayam wari chana ga da bani adigi kana intellectual mayam unaga da bani academician mayam unaga da bani furum yang gi lusing masing unaga da bani unara matung da ngasagi trust building ama koi sagat pagi kanu se masina mathong ni hai bani masi maleng gi ba conflict situation mayam gi resolutions porong ba hotna ba lawri modality mayam akoina laigre aru ba ngasagi istimor gi wero na taga even kanu gi kosobo gi wero gi kanu norembak ki kari sum mayam mang asai Somalia ki kari ki akoi da kamasi example mayam laigre natra aduna hai ba mayam sing asida ngasai gi kanu CM the president CM ko
mase daita yamna ngasai khenai karibu mai pakpa matam da tele matam da santi gano se purakpa matam da history da yamna sanai kalini iraga lehogidori bani pai puna sahi lising manga sinarama manipura to tunda tek ta kaina sinarama mayama aduga mitu mirancha yaudaba manipura makhak sai ki magi indigenous group kontra pan hingjaba amkak sinarama ngame haibaduna sanagi kalini iraga lehoduini ba maje afaba miyang lusing mani haina madugi potugi thodang ne logudori ba se ko aduna rakiso hariba honari ba singa se phai ko circle leader unaba degi satpana singba kar kangbu bisnabli chapa handan chakadawni ama tawgadawni aduga unagadabani tawdadi kanoni kan condolence ke expressia ga lautho matung da chapadu nuaiti haibani da adunga kan khwadi hena kanoni condolence da expressia lautho pagi kanose masima kitang yenga kanda parity pibira kanda conflict resolution nama padala pora kana peace ta sina purok na ba hona bada isage ba kanu ma kar hona ga da bani nga sa ina haji gi ba agar constitution gi ba karinti am ka karna di manipur cm ka yana su adum laur ga la e manipur di swa kai ro hai na hoji ki cm ji um kai ro na hai rim ni mamang gi cm su hai gi bani bharat ki luching ni hai ri bani phare adubu kai ba ya ba gi thabak na ta le ba to e se manipur ka hen ba thu gai na ba nga sa ma hai ri mi am do adugi aki bu le re kai ro hai re adugi kanu kai na ba so hona re hai re ga di kai ro du po Laibak di land of law ni na kadi sauri constitution ni na constitution ki guarantee ma pi na hona badu di miyang gi hak ni government gi hak ni dana aduna even article 371 gi amendment to article 3 manipur di sanaroi ga na aduga manipur gi territory sanaroi hai ma hat hai daga jo manipur territory integrity ji masidi kana bhagi constitution nga kani like bhagi constitution gi first schedule da manipur si territory before the commencement of this constitution as if it was administered as if commissioner's province na haidana hegi karam bharat constitution ki first schedule do iraga hoju yaw leise sigum baga se yengminara kan reference rongminara kan da bharat constitution na first schedule guarantee period la ka posidi amuga na ri fam tauri na ko mai territory including territorial integrity haibana singba sungba tawra kan miyam sina fully support organi yaningani loi managani haibani maramaduna aroibada cm gi kanu che initiative si phai tawbudi kan condolence phongdoga exercise pi lauthu matung ꯆꯠꯄꯒꯤ ꯇꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯣꯠꯁꯤ ꯑꯃ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯅꯣꯡꯃ ꯅꯨꯃꯤꯠ ꯀꯩꯅꯣ ꯀꯥꯏꯗꯅ ꯉꯁꯥꯏꯒꯤ ꯁꯥꯟꯇꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯚꯦꯜ ꯀꯌꯥꯗ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯑꯣꯏꯒꯅꯤ ꯀꯣ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟ ꯅꯠꯇ꯭ꯔꯒ ꯁꯤꯑꯦꯝꯁꯦ ꯑꯇꯩ ꯃꯃꯥꯡꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯇꯨꯡꯗ ꯂꯥꯛꯄ ꯒꯣꯔꯃꯦꯟꯒ ꯇꯣꯉꯥꯟꯕ ꯈꯦꯠꯅꯕ ꯑꯃꯅꯤ ꯍꯧꯖꯤꯛꯇꯤ ꯒꯣꯔꯃꯦꯟ ꯏꯟ ꯏꯃꯥꯔꯖꯦꯟꯁꯤ ꯁꯤꯑꯦꯝ ꯏꯟ ꯑꯟꯔꯦꯁ ꯁꯤꯑꯦꯝ ꯏꯟ ꯏꯃꯥꯔꯖꯦꯟꯁꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯅꯤ ꯍꯥꯏꯕꯁꯤꯒꯤ ꯗꯥꯏꯇ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯒꯦꯀꯣ